Hi ma'am. Hi ma'am. Ma'am ngasi ma'am gi mamangda yam nungai ma paujal ama khatang ga puduna laksari haidi ngasi yam nungai ba numine akhoi na honna zaman ado ngasi mai pakle haibadugi khudam haidi company sina pirakpa aigi first ka silver lebatam aluminum lebatam do yourakhre ado mayam gi mamangda unboxing tawjage aduga unboxing tawra matungda aina pungning gi oiba waro khara adum phongdoktoinebuko adu phongdoktingai mamangda akoina play button je hana akoi hangdoga unbox tawrage ko ado kari achapon ne basi se musa ina habdo Ke. nang na han chagadra aina han chagadra Nang na chahal. aina han charako play button ga se khangjadamgo boning sambai jang achapon oina khallini na man Achapot na trasu yare. achapon na thaso nang achapon ni khanbra ngasai do Khandida. is khande gai si thang se ko Asi si makala. ko na le mi ni ma'am sini ko play button yourakhre ado unbox tawrage kai da phabanu he Hey. onare Sikai ganu adu. si dam da phare si phade ne si inde ko si ko yare ko No to. Hais. Smile ko. Ado recognize your team ko. Si mai chi oi mana. Sina do you remember your first subscriber? First subscriber di kanano di ningsing ma thok tre your 100 or 100 1 lakh subscribers chance si ogi kayno oidini certificate ki type ta oidini ko si eliminate tawra thamgrage mathangda laijale ka manam din siya na nam gira hana Sidra Nungsidrasu yare. ma'am si oidini ko wiring kape nang chum da chupu da kiss da tawsila Tawra. kiss tawsilo nang si kiss tawda nang youtuber oiba yaro Aduda ai kiss to. nungsi bai nai de Nang kiss tawra ko. Aduda chupra de. Yare. aina hairiba wakhalon je nang youtuber oini hardi kiss to thuna taw nate nang aina tawo haibagi tawba nataba nangi thamoi sengna tawjon yare ko Na to dasu yare. na sia nang yam haina da bai type tawe ko si pakpak phangbo po na te bone ai khaki natabida ko manipur pumbagi maring jati hariba singsigi mau chillaga ngasidi ahanba maringda first youtuber da 100k yawuje nyambana hankhre ko ado nangi mating su yam chawna yawi hena mamang video da haikre ko ado na nang hujik kis tawalini duni ado nangi account hankhre dana ado su thuna 100k yawu ngamna busu ma'am honna duine ko sida dak kitang pin cha do na kitang de lego moi pochi am thot pa jani ko ado smile laijare ado sibu sigi timing se habidi sigi keno se tangkak se 100k yauna bada honna birakhiba mayam mamang da budi hajagre ko mayam de credit tawjeki ko habidi mayam na nungsibibadagi asmaina 100k yawba ngamgibane haibane bako ado man aina credit piningba
ꯃꯤꯑꯣꯏ ꯃꯤꯁꯛ ꯑꯃꯈꯛ ꯂꯩꯖꯩ ꯑꯩ ꯏꯌꯥꯝꯕ ꯔꯣꯝ ꯃꯩꯇꯩ ꯇꯦꯛ ꯃꯍꯥꯛꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯩꯅ ꯍꯣꯠꯅꯖꯔꯒ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯌꯧꯔꯛꯑꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯒꯦꯅ ꯑꯦꯀꯥꯎꯟꯁꯦ ꯆꯦꯛ ꯇꯧꯕ ꯀꯥꯟꯗ ꯑꯩꯒꯤ ꯔꯤꯌꯨꯁ ꯀꯟꯇꯦꯟ ꯌꯥꯝ ꯂꯩꯈꯤꯕ ꯑꯗꯨꯗꯨꯗ ꯏꯌꯥꯝꯕ ꯔꯣꯝ ꯃꯩꯇꯩ ꯇꯦꯛꯅ ꯁꯨꯃꯥꯏꯅ ꯃꯅꯥꯎꯗ ꯃꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤꯅ ꯃꯇꯦꯡ ꯇꯧꯕꯤꯔꯛꯏ ꯁꯨꯝ ꯇꯧꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯥꯛꯇꯅꯤꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯃꯃꯨꯛ ꯂꯥꯛꯑꯣ ꯔꯤꯌꯨꯁ ꯀꯟꯇꯦꯟ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯃꯅ ꯑꯃꯨꯛ ꯀꯔꯤ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯔꯅꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯂꯥꯛꯄꯒꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕꯒꯤ ꯃꯊꯪ ꯇꯤꯡꯈꯪꯒꯤ ꯃꯔꯛꯇꯅꯤꯀꯣ ꯈꯣꯡ ꯅꯤꯛꯂꯒ ꯀꯥꯈꯠꯂꯛꯏꯁꯦ ꯑꯁꯤꯒꯤ ꯂꯦꯚꯦꯜꯁꯦ ꯌꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯃꯥꯏꯊꯣꯡꯁꯦ ꯂꯣꯠꯁꯤꯜꯂꯦꯀꯣ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯠꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯕ ꯈꯛꯇꯃꯛ ꯑꯩ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯍꯟꯈꯤꯕꯅꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤ ꯈꯨꯗꯤꯡꯒꯤ ꯑꯩ ꯋꯥꯈꯜꯁꯦ ꯁꯨꯛꯂꯩ ꯂꯩꯇꯥꯗꯦꯀꯣ ꯍꯥꯏꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯩꯈꯣꯏꯒꯤ ꯋꯥꯏꯇꯤꯗꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯋꯥꯈꯜꯁꯦ ꯁꯨꯛꯂꯩ ꯂꯩꯇꯥꯗꯦ ꯍꯥꯏꯗꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯒꯗ꯭ꯔꯥ ꯑꯗꯨ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯅꯤꯌꯣꯝꯗꯣ ꯈꯪꯗꯕꯅꯤꯅꯀꯣ ꯑꯗꯨꯝ ꯃꯊꯪ ꯇꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ ꯑꯩ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯥꯒꯠꯆꯩꯀꯣ ꯑꯟꯂꯤꯁꯇ ꯊꯝꯃꯒ ꯍꯥꯟꯅ ꯊꯥꯒꯠꯀꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯁꯣꯏꯔꯕ꯭रा ꯁꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯐꯖꯅ ꯌꯦꯡꯗꯣꯏꯅꯤꯀோ ꯃꯤꯠꯀꯁꯦ ꯄꯣꯛꯈꯥꯏꯒꯩꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯗꯣ ꯑꯗꯨ ꯈꯪꯕꯗꯒꯤ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯁꯤꯗꯤ ꯄ꯭ꯂꯦ ꯕꯇꯟ ꯐꯪꯕ ꯉꯝꯖꯔꯦ ꯑꯗꯣ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯣꯝ ꯃꯩꯇꯩ ꯇꯦꯛꯀꯤ ꯃꯔꯝꯗ ꯋꯥꯍꯩ ꯑꯃꯅꯤ ꯈꯛꯇꯪꯒ ꯍꯥꯏꯖꯔꯝꯒꯦ ꯑꯩꯒꯤ ꯏꯌꯥꯝꯕꯁꯦ ꯁꯣꯝꯗ ꯌꯦꯡꯉꯣꯕꯅꯦ ꯑꯩꯒꯤ ꯏꯌꯥꯝꯕꯁꯦ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯑꯣꯏ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯉꯁꯤ ꯐꯥꯎꯗ ꯃꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯁꯦꯟꯅꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯁꯦꯟꯅꯕꯤꯔꯛꯑꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯗꯤ ꯃꯥꯒ ꯇꯥꯏꯕꯪꯗ ꯁꯛ ꯈꯪꯅꯈꯤꯁꯦ ꯗꯤꯜꯂꯤꯗ ꯆꯠꯂꯒ ꯑꯝꯇꯪ ꯑꯩ ꯊꯑꯣꯏꯅ ꯃꯥ ꯆꯠꯂꯒ ꯗꯤꯜꯂꯤꯗ ꯎꯅꯒꯦꯅ ꯊꯑꯣꯏꯅ ꯆꯠꯄꯅꯤꯀꯣ ꯃꯥꯕꯨ ꯎꯅꯖꯩ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅꯁꯨ ꯏꯅꯥꯎꯁꯤꯗꯤ ꯑꯁꯨꯛ ꯊꯋꯥꯏ ꯌꯥꯎꯕ ꯃꯤꯁꯛꯅꯦ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜꯒꯁꯨ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯝ ꯃꯊꯪ ꯐꯥꯎꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧ ꯃꯌꯥꯝꯁꯨ ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯒꯅꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯐꯥꯎ ꯃꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯩꯀꯣ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯑꯐ ꯐꯠꯇ ꯂꯣꯏꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯤꯗ ꯁꯣꯏꯕ ꯑꯣꯔ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯛꯄ ꯑꯞꯗꯦꯠꯁꯤꯡ ꯃꯥꯅ ꯂꯣꯏꯅ ꯀꯦꯌꯔ ꯇꯧꯕꯤꯀꯣ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯃꯌꯥꯝꯁꯨ ꯌꯨꯇ꯭ꯌꯨꯕꯄꯨ ꯄꯥꯝꯖꯕ ꯌꯨꯇ꯭ꯌꯨꯕꯄꯨ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯤꯑꯣꯏ ꯃꯤꯁꯛ ꯈꯨꯗꯤꯡꯃꯛꯀꯤꯗꯤ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯁꯦ ꯍꯦꯟꯅ ꯃꯌꯥꯝꯗ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯑꯣꯏꯒꯅꯤ ꯃꯍꯥꯛꯀꯤ ꯆꯦꯅꯦꯜꯁꯦ ꯔꯣꯝ ꯃꯩꯇꯩ ꯇꯦꯛ ꯍꯥꯏꯅ ꯍꯥꯡꯖꯕꯅꯦꯕꯀꯣ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯗꯨꯒ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯝ ꯑꯐꯕꯔꯣꯝꯗ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛꯇꯣ ꯃꯍꯥꯛꯀ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯖꯕꯗꯣ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅꯁꯨ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯉꯁꯤ ꯌꯧꯕ ꯉꯝꯖꯔꯦ ꯑꯗꯨꯒ ꯏꯌꯥꯝꯕ ꯔꯣꯝ ꯃꯩꯇꯩꯅꯁꯨ ꯁꯨꯃꯥꯏꯅ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯒ ꯏꯅꯥꯎꯒꯤ ꯆꯦꯅꯦꯜꯁꯦ ꯁꯨꯃꯥꯏꯅ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯃꯥꯁꯨ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯦꯕꯀꯣ ꯑꯁꯤꯒꯤ ꯄ꯭ꯂꯦ ꯕꯇꯟ ꯂꯥꯛꯄꯁꯤꯐꯥꯎꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩꯈꯤ ꯑꯃꯨꯛ ꯍꯟꯈꯤꯕ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯃꯨꯛ ꯂꯦꯞꯈꯤꯕ ꯗꯤꯜꯂꯤꯗ ꯑꯃꯨꯛ ꯂꯦꯞꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯊꯪ ꯇꯧꯔꯒ ꯉꯁꯤꯗꯤ ꯌꯧꯕ ꯉꯝꯖꯔꯦꯀꯣ ꯁꯤꯐꯥꯎꯗ ꯑꯩꯒꯤ ꯌꯨꯝ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯨꯔ ꯁ꯭ꯇꯦꯞ ꯑꯩꯒꯤ ꯊꯣꯡꯒꯥꯟꯁꯤꯐꯥꯎ ꯇꯥꯅ ꯊꯤꯜꯂꯛꯀꯗꯕ ꯄ꯭ꯂꯦ ꯕꯇꯟꯅꯦꯕ ꯑꯗꯨꯕꯨ ꯑꯩ ꯉꯥꯏꯉꯝꯗꯕꯤꯗ ꯃꯣꯏꯒꯤ ꯀꯣꯔꯤꯌꯔꯗꯣ ꯑꯣꯐꯤꯁꯇꯣ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯂꯧꯔꯨꯕꯅꯦꯕ ꯉꯁꯤꯁꯦ ꯑꯗꯣ ꯏꯌꯥꯝꯕ ꯔꯣꯝ ꯃꯩꯇꯩꯅꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯪꯂꯛꯈꯤꯕꯁꯤꯗꯒꯤ ꯍꯔꯥꯎꯃꯟꯈꯤꯗꯅ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯈꯛ ꯊꯥꯔꯛꯑꯦꯕꯀꯣ ꯏꯅꯥꯎꯒꯤꯗꯃꯛꯇ ꯑꯩꯁꯨ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯅꯤ ꯈꯛꯇꯪ ꯐꯣꯡꯗꯣꯛꯆꯔꯝꯒꯦ ꯍꯥꯏꯅ ꯏꯌꯥꯝꯕꯅ ꯊꯥꯔꯛꯈꯤꯕ ꯋꯥꯍꯩ ꯐꯣꯡꯗꯣꯛꯈꯤꯕ ꯍꯥꯏꯗꯤ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯣ ꯑꯗꯨ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯀꯣꯏꯟꯁꯝ ꯀꯂꯦꯛꯁꯟꯒꯤ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯔꯣꯃꯤꯌꯣꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯑꯩ ꯇꯦꯛꯅꯤꯀꯦꯜꯒꯤ ꯂꯥꯏꯟꯗ ꯆꯦꯅꯦꯜ ꯀ꯭ꯔꯤꯌꯦꯠ ꯇꯧꯖꯕꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯑꯔꯅꯤꯡ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯐꯦꯁꯕꯨꯛꯇꯒꯤ ꯀꯃꯥꯏꯅ ꯑꯔꯅꯤꯡ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯖꯕꯅꯤ ꯑꯗꯣ ꯏꯅꯥꯎ ꯀꯣꯏꯟꯁꯝ ꯀꯂꯦꯛꯁꯟꯁꯤꯁꯨ
ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒ ꯊꯦꯡꯅꯔꯀꯥꯟꯗ ꯃꯥꯒꯤ ꯔꯤꯌꯨꯁ ꯀꯟꯇꯦꯟ ꯇꯥꯕꯗꯒꯤ ꯀꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯆꯦꯅꯦꯜꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯦꯝꯃꯀꯥꯟꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯏꯅꯥꯎꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯥꯏ ꯄꯥꯛꯄꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯍꯣꯠꯅꯕ ꯀꯟꯗ꯭ꯔꯒꯗꯤ ꯑꯩ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯦꯕꯀꯣ ꯃꯌꯥꯝ ꯑꯃ ꯁꯦꯝꯖꯩ ꯆꯦꯅꯦꯜ ꯑꯩꯉꯣꯟꯗ ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯅ ꯂꯩ ꯑꯗꯣ ꯇꯧꯕꯇꯕꯨ ꯍꯣꯠꯅꯕ ꯀꯟꯕ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯥꯒꯤ ꯆꯦꯅꯦꯜ ꯁꯦꯝꯕ ꯈꯛꯇꯅ ꯑꯩꯅ ꯃꯥꯏ ꯄꯥꯛꯍꯟꯕ ꯉꯝꯄꯣꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯃꯁꯥꯅ ꯍꯣꯠꯅꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯃꯥꯒꯤ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯌꯧꯖꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯀꯔꯤꯝꯇ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯌꯨꯇꯨꯕꯔ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯊꯣꯛꯄꯤꯔꯛꯎ 이사는 호너비요 아두가 하이디 가마이나 아코이 유튜브에 सक्सेस 오이가니 하이브두기 마땅다 아둠 따나지 아두가 이나우 코엔 첨부수 영비리바 매암 푸너먹나 눅시비요 매암기 마땀 상나 세바타고 방한비요 하이자라가 아이 마땅 시달로 선자게 영비리바 매암 푸너먹고 아무카나 그럼자리 ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯊꯝꯃꯅꯤ ꯑꯗꯨꯒ ꯕꯣꯅꯦꯝꯁꯨ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤ ꯕꯣꯅꯦꯝ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯉꯝꯅꯕ ꯍꯣꯠꯅꯗꯣꯏꯅꯤ ꯐꯪꯅꯕ ꯍꯣꯠꯅꯗꯣꯏꯅꯤ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯥꯏꯕꯨ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗꯤ ꯄꯤꯇꯔ ꯏꯕꯥꯅꯤꯅ ꯄꯥꯏꯕ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯟꯇꯦꯟ ꯁꯦꯝꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯪꯅꯕ ꯍꯣꯠꯅꯔꯁꯤꯀꯣ ꯑꯗꯨ ꯅꯪꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯦ ꯅꯪꯅꯁꯨ ꯄꯥꯏꯌꯦ ꯇꯥꯃꯣꯁꯨ ꯄꯥꯏꯌꯦꯀꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯃꯉꯣꯟꯗꯁꯨ ꯌꯥꯎꯔꯁꯨ ꯅꯨꯡꯉꯥꯏ ꯅꯪꯉꯣꯟꯗꯁꯨ ꯌꯥꯎꯔꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯗ ꯁꯦꯝꯔꯁꯦꯕ ꯍꯣꯏ ꯍꯣꯏ ꯑꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯁꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯌꯥꯎꯗꯣꯏꯅꯦꯕ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯌꯥꯎꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝꯒꯤ ꯇꯥꯏꯞꯇꯀꯣ ꯄꯨꯂꯞ ꯂꯩꯃꯤꯟꯅꯗꯣꯏꯅꯦꯕꯀꯣ ꯄꯤꯇꯔ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯣꯏ ꯍꯣꯏ ꯄꯤꯇꯔ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯇꯦꯕ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯁ ꯍꯔꯥꯎꯃꯟꯈꯤꯗꯅꯀꯣ ꯐꯖꯅ ꯑꯝꯇꯪ ꯌꯦꯡꯍꯜꯂꯝꯒꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯖꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯉꯁꯤ ꯄ꯭ꯂꯦ ꯕꯇꯝ ꯌꯧꯔꯛꯈꯤꯕꯒꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯕꯣꯅꯦꯝꯗꯒꯤ ꯏꯁꯩ ꯑꯃꯈꯛꯇꯪ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯗꯤ ꯕꯣꯅꯦꯝ ꯏꯁꯩ ꯅꯨꯡꯁꯤꯕ ꯏꯁꯩ ꯁꯨꯔ ꯑꯝꯇꯪ ꯀꯥꯝꯊꯔꯛꯑꯣ ꯁꯦ ꯃꯔꯤꯡꯒꯤ ꯏꯁꯩ ꯃꯔꯤꯡꯁꯨ ꯁꯛꯇꯣꯏꯅꯤ ꯃꯩꯇꯩꯂꯣꯟꯁꯨ ꯁꯛꯇꯣꯏꯅꯤ ꯃꯔꯤꯡ ꯏꯁꯩꯗ ꯀꯔꯤ ꯏꯁꯩ ꯁꯛꯇꯣꯏꯅꯣ ꯃꯔꯤꯡꯅ ꯅꯪꯒꯤ ꯏꯁꯩ ꯆꯥꯟꯈꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯉꯥꯛꯇ ꯁꯛ ꯂꯩꯔ ꯑꯇꯣꯞꯄ ꯏꯁꯩꯁꯨ ꯁꯤꯜꯂꯨꯅ ꯅꯪꯕꯣ ꯂꯨꯡꯇ꯭ꯔꯤꯝꯅ ꯃꯣꯔꯦ ꯀꯩꯅꯣ ꯑꯗꯨꯁꯨ ꯃꯇꯦꯛ ꯑꯃꯈꯛꯇꯅꯤ ꯅꯪ ꯁꯛꯄ ꯀꯩꯁꯨ ꯉꯝꯃꯣꯏ ꯍꯩꯇꯦꯕ ꯀꯨꯝꯈꯠꯂꯥꯂꯨꯔ ꯁꯛꯂꯣꯁꯦ ꯀꯨꯝꯈꯠꯂꯥꯂꯨꯔ ꯃꯣꯔꯦꯜ ꯃꯀꯣꯔꯈꯤ ꯔꯃ ꯇꯣꯃ ꯃꯣꯂꯩ ꯃꯅꯩ ꯃꯔꯨꯝꯌꯥ ꯀꯧꯁꯤ ꯄꯥꯂꯦꯌꯣ ꯂꯨꯡꯇ꯭ꯔꯤꯝ क्लास आइनी लानी है क्लास आइनी लानी ꯑꯩ ꯑꯗꯨꯃꯥꯏꯅ ꯏꯈꯤꯗꯦ ꯏꯁꯩꯗꯣ ꯂꯥꯁ ꯗꯦꯇꯤꯡ ꯂꯥꯏꯅꯤ ꯍꯩ ꯍꯥꯏꯕꯅꯦ क्लास ꯂꯥꯁ ꯗꯦꯇꯤꯡ ꯍꯥꯏꯕ लास्ट लाइटिंग लाइटिंग ꯁꯛꯂꯣ ꯂꯥꯁ ꯗꯦꯇꯤꯡ ꯍꯥꯏꯌꯣ लास्ट लाइटिंग ꯑꯗꯨꯗ ꯈꯪꯗ꯭ꯔꯦ ꯂꯥꯁ ꯗꯦꯇꯤꯡ ꯂꯥꯏꯅꯤ ꯍꯩ ꯃꯅꯨꯡ ꯆꯪꯃꯔ ꯈꯧꯂꯨ ꯍꯨꯏꯃꯦ ꯀꯔꯣꯡꯉꯦ ꯐꯣꯇꯣ ꯅꯤꯡꯁꯤꯡ ꯔꯩꯗꯥꯡ ꯃꯥꯏꯔꯨꯡ ꯎꯆꯪꯃꯛ ꯄꯨꯈ꯭ꯔꯤ ꯀꯔꯤ ꯎꯆꯪꯃꯛ ꯊ꯭ꯔꯤꯝ ꯑꯣꯏꯔ ꯇꯣ ꯌꯥꯔꯦ ꯑꯗꯥꯏ ꯇꯣ ꯀꯩꯅꯣ ꯌꯥꯝ ꯃꯥꯟꯕ ꯋꯥꯍꯩ ꯌꯥꯝ ꯂꯩꯔꯦ ꯑꯗꯥꯏ ꯇꯣꯛꯑꯁꯤ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯑꯃꯈꯛꯇꯪ ꯁꯛꯂꯝꯃꯨ ꯃꯅꯤꯄꯨꯔ ꯏꯁꯩꯁꯦ ꯀꯔꯤ ꯏꯁꯩꯔ ꯍꯥꯏꯔꯗꯤ ꯀꯃꯂꯥꯒꯤ ꯀꯨꯝꯕ ꯏꯁꯩꯗꯣ ꯀꯔꯤ ꯏꯁꯩꯅꯣ ꯀꯔꯤ ꯏꯁꯩ ꯀꯃꯂꯥꯒꯤ ꯅꯠꯇꯦ ꯒꯨꯡꯒꯤ ꯃꯥꯒꯤ ꯏꯁꯩ ꯃꯇꯦꯛꯇ ꯁꯛꯀꯦꯀꯣ ꯉꯥꯎꯔꯦ ꯎꯔꯨꯕꯗ ꯅꯪꯕꯨ ꯊꯃꯣꯏꯗꯁꯨ ꯆꯠꯈ꯭ꯔꯁꯨ ꯅꯅꯥꯛꯇ ꯑꯗꯨꯗ ꯂꯣꯏꯔꯦ
감사바 Masung dare 농심이 농익리 ngaida Ningse iran aure mi kupchida ngaure urubadnang bu tamoy disu tat kristinakta. Thank you. Wale lona lona yang lagli basamlang lagi Adubu urubadagi. Nyare to. Aduda khangdre ajuaite Aduh ko. Atokpa isay amo katanga haplam. kasi isay Isay nang napagdab. Isay amo katanga haplam. kung kalalura Nati adu sakre nga sa. sakre ko nung chum Nati may tayo siya sa ko. mate Tikpada idong phong linh nghe Tikpada idong phong linh nghe những sinh lệ sa nami nanggi setum da tananya riba mi mang sida nang na tay tay băng ra ai phóng căng đà rê chỉ bờ đá y đầm phóng này nghe những sinh lệ sa nami nang gi sắc tâm đưa lên Tanaw rabi mai trong tu na ni ngai na Jai tarak liba samlang ha samlangi amu bakajal. Hayo. samlang da amu bakajil Samlangi kau. nang chukau re ai chukau re Samlangi amu bakajal dona khak phajabani. Oi bubada. Momon tuna ai phóng căng đà rê chỉ bờ đá Pare, yang ngai re ko. ai su hay tare Ma'am leptana support tobiro 1,50,000 subscriber yoba kanda akhoi amuka giveaway gi loina sinba langba loijare ko ready da loina leire hendakti thengal laroi thengda halaroi nan handake du maina hendakti loina smaina loina sem saduna leijare ma'am su leptana support tobiro aduga 50k yaw kanda haidi 1,50,000 amuk leirani mathangda 2 lakhs ta muka Semaina grade se wang khalak ke bako semaina dum taujage adugo bonem ge channel so dum leptana support awiramo akhoi ahum gi adum amamom account je painaraga ma nongmana magi thakabam nongmana magi man lepta bida dum tawrak ke bako mayam adudi yam nungai jare asigi punsigi oina asige leng da bida dum laikhragani aduduga mangonda adumna leigani aingonda di leiroi ko nangi sulani ko ada ai smaina phangba smaina nang aingonda ko asisa nang puro nonda purak taraba admai hai ganu kari ganu purak toi dum maram do hayo ba asi comment sa comment na te si YouTube sa adu semrabdi sida video akoi ina nanga aiga akoi changraga namsiba sisi nangi channel sumo hapse hairo nangi su phangi na 100k yawada adi nati nangi 100k yawaga nangi su sigumba ma lani tongan do adu laraga nang na purak taba hoini purak to ni ne purak traba ngani nangi su jauna ho na ro ko adu de yare ko
ꯑꯗꯨꯗꯤ ꯀꯔꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯅꯥꯅ ꯄꯥꯏ ꯌꯥꯔꯦꯁꯦ ꯋꯥꯔꯤ ꯁꯥꯡꯊꯍꯜꯂꯅꯨ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯃꯌꯥꯝꯕꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯨꯗꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯋꯥꯍꯩꯁꯤꯅ ꯅꯨꯡꯁꯤ ꯋꯥꯍꯩꯁꯤꯅ ꯀꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕꯤꯗ ꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯖꯔꯝꯃꯒꯦ ꯑꯗꯨꯗꯨꯒ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯑꯗꯣ ꯀꯃꯦꯟ ꯍꯟꯗꯕ ꯃꯌꯥꯝ ꯌꯥꯎꯕꯗꯣ ꯑꯩꯒꯤ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕꯁꯨ ꯆꯠꯄ ꯑꯗꯨꯒ ꯃꯇꯝꯁꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯁꯤꯅ ꯅꯨꯡꯗꯥꯡ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯌꯨꯛꯁꯤꯅ ꯊꯕꯛ ꯉꯟꯇꯥ ꯆꯠꯈ꯭ꯔꯅꯤ ꯍꯜꯂꯛꯑꯅꯤ ꯚꯤꯗꯤꯑꯣ ꯅꯝꯃꯅꯤ ꯑꯗꯨꯃꯥꯏꯅ ꯃꯇꯝꯗꯣ ꯐꯪꯖꯗꯕꯒꯤ ꯈꯔ ꯃꯦꯁꯦꯖ ꯍꯟꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯔꯤꯌꯦꯛ ꯇꯧꯕ ꯉꯝꯗꯕ ꯃꯌꯥꯝꯁꯨ ꯋꯥꯔꯧꯕꯤꯒꯅꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯝꯒꯦ ꯃꯌꯥꯝ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯗꯤ ꯕꯥꯏ ꯕꯥꯏ ꯕꯥꯏ